Khenjonglang Theatre amadi Ipak Films Production Manipur anina punna sinduna tha ahumgi film acting training course ama lagliba August ahumdagi kairau khunungda leiba Khenjonglang complex ta pangthoknagani haina Khenjonglang Theatre gi director Dr. S Thanin Leimana ngarang paumi singona ba amada phongdokre Van Mahasaf lisingani kunga mari leinana Safe Langol Reserve Forest for Future haiba timda Central Forest Division ki Divisional Forest Officer Lamdeng Solid Waste Management manakta leiba Langol Reserve Forest da u chara kaya thakre Thoramaduda retired IFSTS Mohendra Conservator of Forest Central Circle L Joy Kumar DFO Central Division RK Amarjit amadi Chief Conservator Forest Territorial 1 L Lukhoy amadi atai masang naiba miyoy kyana sarugyaki Malemgi oina COVID-19 positive oiba missing crore ama lakh tara taruk lising kunga marifutara taruk sukrai laina asina maram oiduna laikhidaba missing na lakh manga lising kuntra nipan ga yankhai nipan sukrai India gi oina hauju fawda positive oiba mioi lakh taret lising tara mapan ga chatru kahumpuga mari sukrai amadi laikana bangam dana COVID-19 na maram oiduna laikhidaba na mioi lising kunga chamaga yankhai mapan sukrai इतिहास का सागो नरगा लेरमलाबा इम्फाल की अकोइबदा लेबा कैथेल सिंह तरु तनाना थंबगी थबक इम्फाल म्युनिसिपल कॉर्पोरेशन IMC ना ngasiदगी थबक पाइखत हौख्रै हप्ता खुदिंगी ओइना पाइखत कदबा थौरांग असि इम्फाल की अकोइबदा लेबा कैथेल सिंह लुना नाना थमनब होटनगनी हाइना IMC की पब्लिक हेल्थ कमिटी की आइस नुतन चंद्रना फोंदोख्रै